MU the Ming Chanbigi reservation ki matang the President Aroiba Wareb Lahona Bache Thaba Haina Academic Council na Wareb Lokwe. Ming Chanbigi matter the Kut Tingzinli Haiduna Chief Minister Gimita Mai Thakre Tribal Mahiroi Singna Makogi Hak Matire Haiduna Wakat Nifam Chathakre. Manipur government announced a drop Tauriba LP bill asi chingi interest shock for wafam kaya yauri haina Naga People's Front na maral sirakli. Biaro na Manipur miyam bunam thak taurabasu Manipur government na kangsina na laire haina icham na pain na pagpongtorokli. Amasung October Thas ki manungda Maitai Singbu Scheduled Tribe ki list Yahan Naba Hotna Drabadi Lakliba Mikal da Congress ki Mayokta Laigani Haina Scheduled Tribe Demand Committee na Fongokay. Mayam Bukrum Zari Doming Rivsi Impact News ni Prime Time Manipuri News Bulletin Dai Kaidam Jantis in Hauja Pungjasi Fog ki Marba Pauxing Mayam da Pizari. Manipur University Academic Council ki ngasi fongkiba mifamda council asina hawkiba tang nipan da lawkiba resolution adu university sigi visitor oidiba India ki president che thaduna president aroiba wareb lawhanba haina resolution takre ngasi nungthil pung amadagi university sigi VC in charge professor TS Jakendra na chair lawduna fongkiba mifamda resolution asi lawkibani. Academic Council ki mifam loiraba matung paumi singa unabada University asigi VC in charge Professor T.H. Jakendra na hai hanana resolution tarabasu chayet naduna laihau re haiduna India ki President da aroiba wareb lawhanbana farani haiduna ngasi resolution asi lawkibani haina fongdroki. Professor Jakendra na makha taraduna hai University asida mahi tamliba amadi nauna mahi tamlakadoriba mahiroi singi damak academic session mamang Mangdana Bakanna Honari Ngarang University asida mahi tamliba ST mahiroi singna University thadokuna chatkibagi thawong asi thamoi shokna nungaiti haina fongdoki. Academic Council mifam haudringai daki amasung mifam loiraba matung University asida thokhaningdaba thodok thoktanaba haiduna Manipur Police ki officer yaungna professor kaya amana Fire Service ki fire tender amana ngak sendun na laiki ngasi fongkiba Academic Council asi chatnariba ming chanbagi matangda taret suba mifamni. Akoina nan October ki tangni pan the logiba resolution ado akoi university ki ordinance ki matungina visitor honorable president of India da final decision ki longnaba thaba haina warep nagre ado chena badi leire court chu case yam leire makoina thadok chakhi ba su nungaite aduna makoi jo koi chatra ni na hanbiro university ta ko yamna thuna yari gi masigi akogi dispute haigadra masigi chena mayam ju loishna baina yam kana honari akoi yamna thuna koi visitor honorable visitor gi manak chatna yaregi masi issue asi loishna ba yamna thuna satre ming chanya na ba ko yam kana honajari. Nakalam rom the Central University ma oiriba Manipur University gi ming chanbaki issue da Chief Minister na khud thingzili haiduna Thingzinduna pressure pi haibagi Mayokta University sigi mahiroi singna Chief Minister ki ifisi mai thakre Chief Minister na khud thingzinba yaning di amadi Academic Council na lawkiba resolution bu amukhanna resolution lawduna India ki President ta che thagani haibagi Mayokta wakan mi phamkre University asida mahi tamliba General Scheduled Caste OBC amasung Mafam adugi akoibada leiba maira paibi kayana Manipur University ki gate mamang da wakan mifam chathaki wakan mifam fongkiba mahiroi sing aduna down Congress government University da anemba thaki politics sanaba yaroi Academic Council ge resolution respect to haiba kholau kya amasu lauki kholau lauri ngai talakta mahiroi kharana Chief Minister Okram Ibobi gi ifisi ama University gi thongal gi mayok nabada mai thaki ifisi mai thab adu hek ubada mafam aduda lai Laikiba police personnel singna chancellor tuna mai adu uthatki. VC su fazana budi my vice lecturer budi pangthoi academic council do CM gi su my pressure laibini na khoi gi president of India da khoi gi chi thaba
aduga magi decision na final decision oiba haina pot ama leireba president thaba che se kyam kuina changani haiba koi khangdeba mana hekta mamang da koi UC chatlore MHRD da che thagiba myam leire reply amata lakhi deba satra singi koi gi academic session je tha humen haujile da koi tungda koi na exam su December da oiga dongina hujik se magi admission jing tawbang ngamdriba ngamoiba ba yam chingnaba ama yam chawama leiba koi da Amaramda Manipur University na Tribal Mahiroi Singi Educational Right Matle Haiduna University is get Tribal Mahiroi Singi oiba wakat mifam pangthokrai mifam nasi Manipur University Tribal Student Union Mutsuna Sinduna Kumal Lampak Youth Hostel gi getta pangthokibani ngasigi mifam adu da saruk yakiba Mutsu gi wangangloi Hengkai Singsitna hai MU gi Academic Council na laukiba Warep Singh Hongdoktuna UGC norm ki matung in a Central Educational Institutions Reservation and Admission Amendment Act 2012 chana hangadabani hai ki mahakna makha taraduna hai ek asigi matung in a tribal mahiroi singi damak cha da kuntraga mathoi pidriba fawba makha taba khongjang changsin gani hai ki panba yai Manipur University ki Academic Council na CEI have the Reservation and Admission Act English ani ga subna taruk chana na ba ware laukibabu yaninga ba fongdoktuna University asigi tribal mahiroi singna hostel amadi University thadoktuna chatkibagi thaudok laikhrabani Masi sarhandaba taradi akoi Manipur University Tribal Student Union Research Scholar aduga PG student kanamta University changoi masi Parliament Act ga Honorable Justice gi High Court order violate tobasing Vice Chancellor Registrar Academic Council Kangu matik chaba dandi as per the laws of the land piga dobne Manipur University ke Academic Council na the Central Educational Institution Reservation and Admission Act English aninga subna taruk ki UGC gi guideline bu induna laukiba warep adu kangluk khudingmak na ikai khumnapham thoi haina Manipur Student Federation gi chairol amana hairakli warep asigi mayokta khongjang changsinduna ban blockade na chingba tawgani haina tawriba singbusu hantokpina ba lup asina khangalakpaga loinana University asigi ming chanbagi thabak khuding Kudaktagi Hongnabasu Cherolasina Makatarkli. Manipur government and Nongna draft Tauriba Manipur Regulations of Non-Local Peoples Bill English Aniga Taragataru Asi Chingi Interest Shokpa Wafam Kaya Yauri Haina Naga People's Front na Fondokre Loinana Yelhomi Sing Kandaba Yadi Haiduna Asiguma Bill Asi passed Tauduna Chatna Hangadaba Oidabadi Tampaki Mafang Kaktada Chatna Hanbada NPF na Ating Bapiroi Chingi Lamdadi Masagi Protection Lajay Haina Fondokre Wafamasi Ngasi Julalan the Labor NPF Manipur State Unit ki Office the Paumi Singh Unabama the NPF ki President Wangbao Niomaina Fongtokibani Mahakna Haikibada Ching Amadi Tamgi Mafam Singda Chatnagadaba Bill Oirabadi Chingi Tungan Tunganba Mafam Singda Ladiba Custom Amadi Tradition Singi Matang the Ningtina Kanaraga Bill Semban Apabu Oigani Loinana Mamang the Yelhomi Kanaba Assembly the past Taukiba Bill Sing Adushu Chingmi Singi Mayokta Labor Bill Oigani Haina NPF Ki Mihut Singna Bill Sing Adu past Taudanaba Haina Nampuda past Taukibani Haiki Awangbong Niomaina Makataradun High Government Asina Chokot Tarangi Tabak Sing Ningtina Paikataba Maramna Manipur gi Mia Maru Oina Chingmi Sing Awaba gi Pankai Leitre Congress ki Government Asina Masagi Party gi Khanduna Tabak Tauduna Leire Chingi Tungan Tungan ba Mafam Singda Miyam gi Wakat Pam Leitre Haiki Congress Party dagi Karakpa ADC member Ayamba Imphal da Nungaina Leithoktuna Leinaraga Miyam gi Tabak Taudre Amasung NPF dagi Karakpa ADC gi Chairman Amagi Security Pibinaba Haizarabasu Ngasi Fawba Pidana Lady Haina Paliba Government Asibu Maral Siki Nakalamuramda Manipur University na High Court ki order in Dana Central Educational Institution Reservation and Admission Act Nising Aniga Subna Taruk Chatnaragani Haina Warep Laukiba Asi Tribal Mahiroi Singbu Intokpaga Chap Manai Atuba Matamda Haiba Warep Adu Handokadabani Haina Su NPF na demand tarokli. Proposed Act Asisu Chingi Interest Sopopotsu Adumiawe. Aduna Sigi Bill Asi Force Toraga Chanaba Honaba Asi Chumoy. Ching the day constitutional protection Lazarabani. Adugumba protection si belida lay tabagi marang oiduna asi chana dabayade haibal lay rabadi sigi bill si panstore harga belida chana bada ko I think be roy chingi area the chana bada ko rabadi it should be based on the customs based on the traditions nasi ching the chana bagi moongda chana nabayana ba tongan ba bill sigumba
Hosi wathok oriba National Highway Contraga Taret ki fibam soklaba lambi asi sem na bahau ki bachahi English ing traga manga da lupa koti kun mathoi ga la contraga homdoi sanction tawramle haina ichamna fact finding report ma puthokre loinana BRTF na chahi kaya state amadi central government da aranba report kiya pisinduna Manipur gi miyam da namthak tawduna lakpa asida Manipur government na tumina yengduna leiba asi akan mamong da condemn tawi haina Information Center for Hill Areas Manipur icham gi President N Rajendrona phongdokre ngasi khurai lamlong thongkhong da leiba ichom gi office da paumi singa unaba mada N Rajendra na haikibada Imphal Ziri lambi gi oriba fibam asigi matang da icham na thigatlubada hauzik yamna fibam fatriba makru dagi sibilong 4 gi kilometer taret sangba lambi asi semnaba shenfam sing sanction tarong kibaga loinana awang khul manaki lambi kharasu semnaba lupa koti traga mathoi ga lak traga manga sanction tawkhre haibasi icham na khangba ngamlakibani haiki Rajendra na makata na hai lambi sem na ba sanction tawraba fawba BRTF na lambi sem na tumina laishiliba sida state government na BRTF ki mathakta wafam amata phongdok pangamdana ziri lambi semjina ba ware laure haina pauche singda phonglopa asi icham na angakpa fawi haiki nakalam the National Highway Contraga Taret senbi dabagi mayokta Rongmai Naga Youth Organization na ngasi ihing nongyai dagi kawgodrba banasi icham na mapung fana sagotkani haina su Rajendra na phongdoroki Madam di sahi tara mangasi BRTF ne tek sanabar lairapa matam sida ngasi gi lengak sina karigi monitoring to bidri no ba karigi yangsen bidri no ba yangsen biram ba targa di ngasi gi film si woigadra haiba makutu sabilongi kalomda tare mukise sanction tawbo leina BRTF se kauraga si leina karigi na khoi 2015 dagi na ngasi bawda karigi thabak sudri no haidana BRTF ki officials in kauraga takhatpagi mahutta Manipur government na lambi sigi maku manaki lambi sigi manakta akan lambi semna ware laure haibse khoi gi Manipur government si BRTF ta khuthangkala rasini ichamna hangjarin akhoina puthok serba sanction se jumina ta lale habadu ulaka na karigi uji pawo lambi semdribano तारीख असिबावी मनुंग लबी सेम दब तारदी न कोई मणिपुर लैबी यारो हैबसि मणिपुर स्टेट गवर्नमेंट नि मागे फिरे म लोबुंग ngमद्रिबन October thasi fawgi manungda Congress na luchingba state government asina meitai bu India gi scheduled tribe list da yahonnaba hotna kadabani natrabadi general election da Congress government ki mayokta laigani haina scheduled tribe demand committee Manipur gi maikai dagi phongdorkli nakalamrom da scheduled tribe demand committee Manipur na sinduna district block level Congress committee gi president Singh Saruk Yaduna meitai for scheduled tribe status haiba team da nomagi oiba khana nainamagi mifam ama Manipur press club da pangtokre Committee asina taliba meitai bu scheduled tribe list da yauhanba haibasi haujikti miyamgi kholau miyamgi apambu oire miyamgi apambugi mayokta state government asina tawrakpa tarabadi lakodraba general election yamna chawba mami tagani government ki mayokta laigani haina mutum churamani na chakselwa thamlakli अखोइना थमजरीबा मतम सिफाव मनुंग सिदैदा कैबिनेट ना पास तौ होगदबा तारगदी हंदक चटखिबा हाइबदी मियोय लाख अमा मखाय हाइबसे मसी इमुंग अमदगी मी अमा थोकले हाइना खल्लगसु इमुंग अमदा मी मंगा लैबगी एवरेज दा पाव मतमदे मियोय लाख तरेट मखायगी मियोय सिंगसिना अखोय सेल ट्राइब की लिस्ट चनबा हाइबसे यादन लैरबनी करिगुंबा सेल ट्राइब डिमांड कमिटी मतम सिफाव मनुंग थबक ओइना ओंदो पिरक्तबा तारगदी भोट त यामना चावबा अकायबा म लाकनी हाइबसे मसीदी लेंगाक लोइसिंगनासु खंगमम थोई अदुगा अखोय मियामनासु खंगमम थोई Governor Road matam kaktana thingzin kre Pauna Bazar Governor Road ta gari chamhandaba parking tauba thingkibadagi lalol itiki thabakta chawna akaiba pirakpana mafam asida lalol itiki thabak tawriba amadi mayum leidiba miyoi singna lambi thingbagi fireb asi laurakibani ngasi hongnaruba tawdana mafam asida leidiba miyoi singna ayuk pung 13 taba matamda miyamna lambi thingbagi khongjang asi haukibani yum amadi dukan leiba mafam singda gari khamba Tingfam Tokte, we want parking, don't snatch a daily bread asina chingba play card kaya season aduna miyam na lambi thinki. Dukan pambi nupi amana fongdorapagi matung ina lambi thingzinba amadi parking tauhandaba sina Governor Road ta leidiba miyoy singda khudong chadaba kaya mayoknare mari leinaba singda hairuba matamda mafam asi Governor Banglo leiba maramna security ki chaksil thorang lokhatpani haina fongdoroki hairi. Mahakna makataraduna hai Governor Banglo asi mafam chaba amada hongdokpi kro makhoigi hingnabagi lambi asi Thingzin bigano haiki. CRP singna na taw police singna kai chalino kai dawrino haibesigi barabar tawlere adu akhoi de ware yamna akhoi je mi na ta dawna sa do ot padawno otleba akhoi governor ro talai be singje adu ke matik ware adu haira gasu governor gini hare adu tadi governor se mafam chabam yeng hung dokpi hroba praja lak amagi damta governor amana akhoi mayam se wahan bi se kai no ba governor le se akhoi praja phanaba lai biri ra na akhoi mang na lai biri braba
ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯐꯝ ꯑꯃꯗ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯒꯕꯔꯅꯔ ꯔꯣꯗꯇ ꯇꯥꯏꯅꯩ ꯑꯃ ꯇꯧꯔꯁꯨ ꯁꯤ ꯊꯤꯡꯉꯦ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯄꯨꯡ 5ꯗꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯐꯥꯎꯅꯦ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝꯐꯥꯎꯁꯦ ꯃꯣꯏꯅ ꯍꯪꯅꯤꯡꯕ ꯃꯇꯝꯗ ꯍꯪꯉꯦ ꯍꯪꯅꯤꯡꯗꯕ ꯃꯇꯝꯗ ꯍꯪꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯚꯔꯥꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯏ ꯌꯨꯝ ꯂꯩꯕ ꯑꯩꯈꯣꯏ ꯋꯥꯏ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯤꯅꯤ ꯆꯦꯡ ꯆꯥꯛ ꯄꯨꯔꯛꯄꯩ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯕꯧꯇ ꯎꯔꯥꯎ ꯊꯔꯥꯎꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯝꯃꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣꯕ ꯃꯧꯅꯍꯥ ꯑꯃ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯔꯛꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯅꯥꯎꯔꯦꯝ ꯅꯤꯡꯉꯣꯜ ꯇꯦꯂꯦꯝ ꯑꯣꯡꯕꯤ ꯔꯦꯅꯨꯀꯥ ꯆꯍꯤ 23 ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯇꯦꯂꯦꯝ ꯒꯨꯅꯟꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯣꯏꯇꯥꯡ ꯈꯨꯅꯧꯗꯒꯤꯅꯤ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯥꯁꯤꯒꯤ 3ꯗ ꯊꯣꯛꯈꯤꯕꯅꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯃꯩ ꯆꯥꯛꯄꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕ ꯔꯦꯅꯨꯀꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯝꯁ ꯃꯣꯛꯇ ꯂꯩꯔꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩ ꯑꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯒ꯭ꯌꯥꯁꯇꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯦꯅꯨꯀꯥꯒꯤ ꯑꯄꯣꯛꯄꯤ ꯅꯥꯎꯔꯦꯝ ꯃꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯃꯤꯁꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ꯅꯥꯀꯜꯂꯝꯔꯣꯝꯗ ꯔꯦꯅꯨꯀꯥ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀꯣꯡꯄꯥꯜ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯄꯨ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯌꯨꯝꯗꯒꯤ ꯐꯥꯒꯠꯈ꯭ꯔꯦ ꯍꯌꯦꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ इचासीना माना करमना तेरोसिंग हैजलगा मई थागदगेबा मनेपोका मागी नुपानाने आइगी इचासे हाटपनेबा थीबा वाहैना इचासे मबुंगनिंग यामना नुंसिहनबा जानेबा मांगोंदा खंगदे आई याम पेंदे हाइजिना आई इचागे अंतगी थागोते याम पेंदे आई माना मचिनजे मेंजन बिरगा मोने तेरोसिंग हैरगा मईजे थाबनेबा माहोइना मईजे थादोक पिरबनिना आइगी इचासे आइगी इनाक्तने पुरगने आई इचागे इथोंगमजे आई लोई पांथोकसगे आई असिदंग आई हाइजरगेबा Election Naksil Laklaba Matamsida Government Ki Department Kayada Tabak Tauribasi Kadai Fauba Asengba Taugadoribano Haina BJP Gi Wangangloi RK Sivachandra na Fongdokre ngasi Netepa Chutekta Laiba BJP Gi Office ta Pangthokiba Paumi Singh Unaba Mada Sivachandra na Hai Thabak Fangdabagi Awaba Laidiba Matamsida Government Asina Thabak Laurakpasi Yamna Fai Adumapu Lauriba Thabak Singh Asi Election Gi Mamangda Haidokpa Ngamgadoribra Amasung Employees Singh Gi Tolop Pinanaba Budget Lairabra Haina Hanki State Asida Congress na ahumla government pairakpada lamdamasigi miyam sing waba yaba wahale lebak miyam gi khallaga lemhoriba tha ahum mari sidi miyam gi damang asengba thabak tawbiramu haina mahakna appeal tawki loinane hiramasigi matangda asengba ama thigat pinaba state governor da BJP na taksilagani hai asuksan ko sahi taruk se sahi tara ma se lo traga bo thaun kata mari kata ngai kan da lawre bi se karino BJP na tamjari manipur mayam gi sigi naharon gi puchi mahan ga doiba thabak Manipur miyam gi laita lai mayam gi hingon yolaga law yolaga pension gi ba pasha deposit ho gi ba pasha mayam duna maduna hayong wai pi tanar to oi ta gi tungdo la ka do crisis ga da gi kanna na ba ngasi BJP na chung thokcha ga ba ngasi gi meeting si tawjabani BJP gi di maximum akoina corruption na se Manipur da gi root out to Andhra Assembly Constituency ki MLA Thongnaugjam Syam Kumar na Assembly Constituency sigi manungda leiba miyoi ahumgi yumda ngasi nongalamdai pung ahumrom taba matamda threat tawramle haina maral sirakli miyoi sing adudi huikap mayai leikaidagi wahengbam sanaton chahi yankhai apokpa leikidraba yaima Andhra Macheng Pattagi Haikruzam Bhaiga Chandra chahi nifugo taruk apokpa leikidraba Kriti amadi Kunumayum Dorendro Chahini Fuga Taruk Apokpa Chandra Shyamni Bhaiga Chandra ki yumda pangthokiba press meet amada mahakna fongdorakpada ngase yupung ahumrom taba matamda miyoi kharana thong hangu wari sanasi haina kauraki maduda mahakna yum manungdagi numidangi matam oibana wari adu kona sanasi hairubada masigi sina first warning ni hairamlaga thoki maduda uhoba laikai adugi miyoi kharana gari adu MLA gi gari ni hairakpasu lai haina mahakna makhata ki Dorendrona Fongdorakpada ngasi nongalamdai pung 3:10 rom chatpa matamda mahaki apokpina thong hangduna thokpada miyoi kharana magi mamada Dorendro leibra haina hangbataki tungda miyoi sing aduna mabu kauki adubu masak khangdabana khungkhide ayukta walking chatpa miyoi singna laklamliba gari sing adu MLA gi gari ni haina phongdoraki nakalamromda huikap mayai leikaida leiba wahengbam sanaton gi yumda pangthokiba press meet amada mahakna phongdorakpada Assembly Constituency sigi MLA ni squad party amadi worker sing season aduna live attempt tawramle haina sumaral sirakli mahakna makha takibada ngasi nongalamdai pung 3:9 rom chatpa matamda MLA gi worker amana luchingduna MLA sigi squad party ga loinana miyam gi yum thong thinduna wari sanasi haina kauraki maduda
amana thoktuna wari adu kanaga sanagadoribano haina hanglubada MLA ga sanagadabani firol sechilo thoklasi hairaki maduda mahakna ngamloi haina thong lonsin bada escort sing aduna thongsu nangkhairam laga masina last warning hairam kyaina sanatona makhatara yumda sang wari sanai sisu yadaba sorok tholo haibdi yaba ngamoy tawdo bisdagi escort party na yonda hairisi nang pusi siba thong ni romeng amdere dang thabuk inkak jathoi dabra nang hek ngasi hek thong loli bese nang last warning en hairam ya kendra sigi mapu sina nomgi sur noma sari batamin sida mana ahing da laga nongan dai laga aibu hodok piraga bagi escort na laga wari watai sarasi adena thong hek thugai ba khoi isa singda khoi nupi da noi nupi yar kono haibi ai sibo kanalo kendra sigi Hukam sigi praja na tabrasine maraksida aina haining idi honorable Sang Kumar Andrew Kendra Mount the Pil score se karma batalengi no home department monda karma makhangi utilize to no Nakalam romdang ase yuk thokiba thodogadu the MLA amadi magi escort singbu maral siribasi yumfam yaudabani amadi yaning di haina laurembam ranjit na sengdorkli ngasi pangthokiba press meet amda ranjit amakha takibada mahak amadi sanaton asi hanadagi yamna luna khangnaba amadi mamangi election the MLA asigi akanba worker ama oiminaduna chatminaki ngasi yopung mari ga makhairom taba matamda icham chamna masa matanta lakliba mikhal ga mari leinana wari sage haina chatlubani masida MLA amadi scott ka mari amata leinade masigi su mathakta sanaton gi yumda mi amata changba yadabra haina su ranjitna hanglakli asigumba karishuna taba thodok amada issue sagatuna rajniti gi oiba khudong chaba launa ba honari basi laibakti bani haiki wari watai sana minarga pen da kudimak to akhoi phongdong minarga Honorable MLA ju putna wari watai amtang saminaji haidna adu khakki kanaguma amata yaudna isa itomta sangakanda kakaga wari sanabani maga jo akaiba nana yum kawra mithong kawra mi habdu yam laibak thibani mana propaganda magi rajniti gi khudong chaba launana ba honabada aingonda da ran basiba lana kano to ba habase yamna laibak thibani hajaningi kaka sanatona MLA gi Scott yauna ai sangam me habisi yamna laibak thiba kanoni aina ai isana hajaningi ngasi Manipur da phongna riba pauche singda namairakpam Jayanta kauba mioi amana nongbram da MLA Sang Kumar amadi magi Scott na 10 chaka gi gari sing thugai haina haikiba adu karigumba pau phongna hogdabadagi henjinna haikibani haina Jayanta na singtorkli ngasi pangthokiba press meet amada Jayanta na makha takibada numit adu dang ngarian lambi asi yamna fattabana lambi da chatpa malpuba gari singdagi akut Pathonanaba nung khara haitharamo haina MLA na hairakhiba wafam adubu lanna khankibadagi mahakna asigumba wahi asi media da haikibani haina makha tarakli matamadu da MLA gi lambi thatli haiduna mof thoraktuna kham liba gari sing adu thugaiba haurakibani maduda MLA nadi gari sing adu thugaidanaba control fauba tauki haina mahakna makha taki Gari thachalaga da saka mayam dona gari thachalaga wari sana gena tawrubadagi praja gi mup horakpadagi MLA gari thachalli hana saunarakpadagi mayam irang horakpadagi praja na thugairakpani gari do adugi matungda makha tarakpada agogi yambemgi sanjoi amadi bimon ranjit hairiba makoi humda aina mifami pun tawi hana aina katang hemanna hajangiba do aina ngasai MLA na lambi katang semnabagi yamna fajaba londa hairaga thanba man namfuda gari thaligaina aigi wakhalonda lana laurubadagi aigi tension na hemangidana aina lana pawdu pawse jingda phongdokibani Youth Social Society Universal Progressive Club Kurai Thodam Laikaina Chahi Amada Amuktang Lakpa Ningol Chakoba Amadi Diwali ga mari leinana matam chadana lagaw sanaba matam chadana yuyonba amadi makhal kaya gi jwar sanaba thingle maramasina Imphal ki police na mityeng changbiu haina cherol amada khangalakli Moreda nongkan churakpadagi mafam kaya ising na thumjin kray ngarang numidang pung nipan taba matamdagi nongkan churakpadagi moreda cheliba lairok amasung khuzairok turel imai wangkhalaktuna ising pathorokpadagi mafam kaya ising thumjin kibani turel ani asidagi pathorokpa ising aduna mafam adugi ward number 5 taruk taret amasung mapanda leiba yung kaya ising na thumjin kray ising thumjin kiba mafam ayambada electric pole sing tuba tekpa wear tatpa yaubudagi maishu fangkidre hairi Kangugdana churakiba akanba nong asina maram oirega mafam adugi miyam da awaba mayok na hanbata natana yum yauna mal chang kaya so amanga ta thok hairi Kujairok tuyen matakta sabar returning wadu meter ahum wanga da badu tare khakta wanga sabiram badagi ising kaina chense laktana lambi
akai atoi mayam thoe hojik praja sing jum tekna bayauri jum manak tariba thong sesu pafam thokra pak ta na khuna saram dagi ising do chen bangam dadana sorok ta selak ta na lambi punamak thung threi masi si zarebadi manipur sarkar na masi si thau khara pubiraga masi si repairing oina na ba athubada si lokhadi haina Sawang Thai Committee Sing amasung Hill Tribal Council Central Executive Committee Sing di Maikaida masi si sarkar da pau nijari Matang source the break Kamalogzige Manipuram di Malingi Tongan ba ipau single loina na koi break the game to Nanjara Impact News with me ta do lebio. Nungairba Paujel Manipur Sangai Festival Manungda Myanmar da flight tongluna koiruna bagi achauba khudong chaba ama KB Enterprises na pizari November gi tang kun da chat khraga tang kun taruk ta halakadabani sopna tagi airfare listing tara manga ka chamnga da Myanmar da chatpiu package ki khudong chaba su fangbigani akupa marol gi dama KB Enterprises MG Avenue Imphal da contact obiu aikhoi gi mobile number di 9862028656 Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for Class 9 and 10 CBSE Summative Assessment 2. Class starts on 6 October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. Registration Hauzare MCS 2016 की वाइवा बोसी की दमक mock interview याउबा special interview coaching की registration Hauzare October 9 की तरह माथोई फाउबा अयु की पुंग तरेत तगी अमा फाउबा experts सिंगना interview tips पिगनी लोइना ना mains माई पाकलाबा candidate सिंगा interaction सुपांग तोकनी October 9 की तरह तरुक फाउबा दा अयु की पुंग मापन तगी अमा फाउबा mock interview पांग तोकनी ngasi mal register तौबी हौरो registration की दमक proactive academy of competitive examinations क्वाकैथल इम्फाल दा contact तौबियु Break in between Mayam Bomokan Taram Lecture Jose Bulletin Sigi Makata Pausing Mayam the Pizari. Lelong Higher Secondary Madrasa ki Mahiroi Singna School Sigi Chemistry Department ki lecturer Muhammad Abdul Kadir Bu Atopo School Amada Transfer Tobikro Haiduna Kongjang Junction Cray School Sigi Mahiroi Sing Nung Tilpung Ani Taba Matamda Ozasibu Transfer Tobikro Haiduna Kongjang Adu Junction Kipani Mahiroi Sing Aduna Senja Tumja Taubo Oza School Sida Laiba Pamde Mahiroi Singi Kandaba Oza Chatpikro Haiba Kolau Kiasi Lauki Tang teret pau ki mamangda Education Minister, Commissioner, Director amadi Local Minister da ai boina tang teret pau ki mamangda Oza Kadira si transfer tawgadamani haiba ki pandamda ai boina memorandum am thajen gre ado ngasi fawda hariba Maryland Education Department na action lokhat piraktabadagi ai ngasi gi attention si tawjabani LDC na pai gidaba pham kaya mahangna paijinuna admission in charge form fill up ade biotech yam laba material sing chhatra da ningthin waina class tambidaba sina maram oraga akoi chhatra mayamna ngasi gi iho si haujabani Mahirol dagi hauna meragi tarani panba numitta chahi khudingi pangthoktuna laklaba thoram kwak tanba chahi sigoina ngasi Manipur gi sana konung manakta leiba wangkhai thangapata mera haukchong ba thogalup sana konung na sinduna pangthokre Uttara Sanglen sana konung dagi leisemba sana jawba galoina na mai chawpurel amaiba amaibi amadi sanglakpa kya galoina na wangkhai thangapata lakli matungda pana marina ta khoksaduna Kwak Tanbigi Mapung Oiba Thoramado Pangtoki, Uttara Sanglen gi Maicho Purel Maishnam Apabina Ning Thorol Kayagi Hangtaktagi, Pangtotuna Laklaba Thoramasi, Lebagasida Lakadriba, Awa Ana Kaya Mangjong na Ngaktok Hobaga Loinana, Lakadriba Chahi Sida, Mara Tappa, Chahong Ngahongba, Putokwa, Ngamnaba, Pangtokpa Thoramni, Heidi. Kwak Tanba Neragi, Tarani Pamada, Pangtoiba, Thoramasi. Laibaki kumamagi laibak ta ningdau da sa la kadaba uye ipai patau di laina tina patau di langna bidang ta kumamagi imu laimu pataba yang na tingkang la kadaba saram lalam la kadaba kunamapu langi larembi ima pantoibi amadi imoinu ho chaubi adanong thang laima Asina Singba Sibu, Irat Tauri Taure Haraga, Natok Piu Haidana, Pangtok Pa Kumayama.
Sagnai journalist R.K. Mepakshana Marfutaragani Suba Mapokumongi Thoram R.K. Mepakshana Memorial Trust na Sinduna Lamian Basanglenda Pangtokre Thoramasi is Sarukamo Oida Lake journalist R.K. Mepakshana Saktam da Laishu Katuna Ikai Kumnab Utki Amadi Soveneramasu Fonki Loidana Naharolgi Togdangi Columnist Herozit Nongmai Tem da R.K. Mepakshana journalist fellow English in Taragatruksu Kusinaki Manipuri University of Culture Vice Chancellor Professor Naurem Kogendrana Cultural Influence in Manipur in the 18th century Haiba Hiramasida Memorial Lecture Masupiki. Marine Lecturer Society Marine Literature Society na Fongba Class 1 dagina 8 forward tamnaba Marine Lol da iba textbook ngasi DC Chandel Bobby Waikom na Fongkre Lairik Fongbugi Thoram adu Kukartil Community Hall da Pangtoki Thoramadu Mari Lenana Wangang da DC Bobby Waikom na Furup Kuding Makna Masagi Lol Chatnabi Ngakna Tamgadabani Haiki Isagi Lol da Lairik Fongba Sina Ishagi Culture Ngakna Tamnabagi Ahanba Kongtangi Haiki Education normal education academics modern education Manipur State Legal Service Authority ki Makhada District Legal Service Authority Imphal West na Okha Trust, Okeshwar Oneshwar Trust, Langmaidong Ilangbam Tondonbi Singh Memorial Charitable Trust, Hianglam Awang Laikai amasung Sekmaijin Thongam Awang Laikai Mera Paibiga Punna Sinduna Nomugi Legal Awareness Scheme Mangarang Imphal West District ki Manung Chana Labor Sekmaijin Thongam the Pangtokre Thoramadda Resource Person Kiana Tungan by Hiram the Wangaki Tungda Imphal West ki Legal Aid Council or Advocate ki Dhani Singna Moderator Oidana Kananinamagi Mifam Supangtoki. Lions Eye Hospital of Lions Club of Imphal na Thadropa Cherolamana Lions World Side Day Gamari Lainana Lem the Midline Biki Kemam Lakiba October Getang Taragatrukta Sangai Pro Airport Labor Lions Eye Hospital of Lions Club of Imphal da District Blindness Control Society ga Kusam Naraga Ayupung Taradagin Nung Mityungba Pung Taragani Toy Fauba Pangtolagani Hairi Miam na Masigi Kudong Chaba si Lobi Honaba Cherolamada Kangalapi. Coalition Against Drugs and Alcohol kada nangarang numidang wairam pung taruk aduwaida Imphal East ki Yumnam Kuno Makalaikai da kada head office ki akanana drive ama chathaduna mayai kaba chinchak yu liter tara fagatle Central Car da Grey Air 01W5460 dagi yu lauthanaba honari da fabani hairi fagalaba Central Car driver adugi maming na ngasepam Ronan apopagi ming NZ Loken Tangkam Village Tagini Karasigi Mapuna Senjam Tomba Tangkam Village Tagini Senjam Tomba si Maike Somda Gang Kutpu Sagatuna Labak Kunai Mang Naba Achoba Yu Karbar Tauriba Mui Amani Hairi Mahakna Tauriba Karbar Aduda Mating Pangliba Political Party Gi Mioi Lanai Mioi Amadi Ain Ngak Liba Department Gi Mioi Kaya Chennai Hairi Loinana Mating Pangliba Kuding Makna Ain Gi Matik Chaba Chairak Pinaba Sem Sare Pagalaba Using Adu Mia Mangda Women's Social Welfare Association Yumnam Kunogi Mera Pai bi Lup ki Mio Singa Kusam Naduna Puna Maita Doctor Manghan Kre. Irom Chanu Sarmila Nadu Chingba Political Party Tasigi Tragani Panda Sem Lagani Haina Team Sarmila for Chains in ki Cherol Amana Fongdorokli. Team Masina Kupna Kalnara Bamatung da Tasigi Tragani Panda Anogo Political Party isi Sem Nabu Firip Lorpani. Hai. Committee on Voting for a Change CVC na Miyambu Wakal Taminabagi Changsilapa Kongjangi Sarukama Oina Haukiba October Tarukta Cycle Rally Yama Chatkraba Tungda Manipur gi Tungan ba Mafam Singda Aikoi Vote Thadaba Haisi Haina Mington ba Street Play Ama October Nipanam Sungma Pandagi Utpa Haukre Vote Fangnaba Mayai Kaba Chinchak Sing Sizinaduna Naharol Kayagi Punsi Manghaliba Si Laikai gi Mayra Paibi Singamusung Club Singna Punna Tingminabagi Paugzel Piraba Sanakiba Luchingba Singda vote Pibagi Mahuta Nota da vote Namsi Haiba Itil Yauna Laibak Siamgadaba Mihut Kadminasi Haina CBC na Miam the Pausela. All Contract Employee Welfare Association RAMS Samusung RAMS Authority ga condition Karada Yanaba Purakpana Maram Oiduna Association Asina Changsilamba Kongjang Adu Ngasidagi
lakliba tangkun manga fawba handokle haina association asina cherol amada khangalakli karigumba yanakiba wafam adu tangkun manga fawgi manungda thabak oina pangthok piraktrabadi makhatana khongjang changsingani hairi haukiba chahi kuntra manga dagi industries lamda tawjarakpa hotna jarakpa bu sakhang biduna chennai da leiba diziva Theological Open University na Manohar Mayom Gate Chandra Sarma Nagamapal Singjubung Lerakta leiba sida honorary doctorate degree Indus October gi Tarada Chennai gi Vijay Park Hotel da pikre PMGSY gi makada black dropping taukraba IVR Singh amata yadre hain MPP na thokpa press ki cherol amata hairakli cherol sin makata rodana hai MLS Singh naksin naba thikadar Singh gi thabak subagi seasonary ba matam sigi khwaidagi arumba heavy tipper Singh thodok thousand tawbada lambi Singh asi tawkhaibani haire hojik ngasi nomagi sanamagi pawda taramatoi suba Manipur State League ngasi sanakiba league match Singh da klasa kaino amadi YPHU lalambung ani mai pakre tournament sing ngasi sanakiba kontragani pan suba match ta klasa kaino gi Sanroy and Sushil Kumar na match ki marfutara suba minute ta chankiba amata ngaiba panjaladuna trupun nambol bu panjal amasina da maiti pa pibanga ki chathariba league tournament sing kontrama pan suba match na YPHU lalambung na mamang chahigi the Sanakiba CC meet ki runners up takiba SSU Singzamoibu Panjal ani sino da maiti papi ki match asida mai pak raba YPHU Lalambungi Sanarai as Jamshan amadi M Aboy ani na match humpuga humdoi amadi marfu suba minute Singda Panjal amamam chanki KS Ingochas Singh Memorial Trust ki Santang Makada All Manipur Football Association as Sinduna Chatarakli ba State League asida hayeng mapal kangjebung da Sanagadaba ahan ba League M Khabam Lamkhai amadi FC Jalen Sadar Hills ka anishuba League na Nisha Thangwiban amasung Sagolman United ani na lambatong noragani Taruk Suba Kangjam Karnajit Singh Memorial Second Division Football League ta YWC Langthabal Mai Pak Ring asi Sanakiba tournament se gitrakom doi Suba League ta YWC Langthabal gi Sanaroi e Bobina match ki nipan Suba minute chankeb amata ngaiba panjalanduna WSC ngairang babu panjal amasino da maithiba pibangam ki Chathariba Football League tournaments ki tragamari Suba League ta Sanagadaba Pamyal Patsoi Part 2 gi Sanaroi amadi official Singh na matam chana lak tabadagi league match asi Sanakhidre Imphal West District Football Association as Sinduna Lamlong YWC ground the Chathariba League tournament asida football team tarukna saruk yari tournament asigi traga mga suba match tha asigi traga humdoi da UPC Pishum Oinam Laikai madi WSC ngarangbam anina sanaragani Lakadriba English ngani getaraga tarita pangthokadriba ahanba Indian Women's League ki qualifying round the saruk yagadriba Eastern Sporting Union gi nupigi Sanaroi Singh da ngasi sports kit sing yanthokre sports kit yanthokpagi thoramadu wangkhaida leiba ESU gi office ta pangthoki maduda advisor to Manipur government RK Nimai team coach manager amadi president na chingbasu saruk yaki Indian Women's League ki preliminary round asi October 13 gi kungataruk fawba Odisha gi katakta pangtokhatamani Manipur gi ESU amadi Kripsa Nauremthong anina saruk yagadori ESU wangkhagi coach Surmalana handak pangtokadariba preliminary round asida ESU mai paktuna Women's I League soidana sanaba ngamgani haibagi thazaba phungdorki masina qualify oragati koi achauba khoi gi asamaga loinana khoi gi lakadoriba I League se khoi champion oinabagi asa yam chauna thamjari ai gi wakhandadi yamna thajaba lei habidi aina yamna confidence oiba senior player khoi gi international player kayar kana participate torba player suna yawba team amne aina khalle aduna soidana gi mai pakpagi asa chauna leina khanji Manipur University Inter-College Men's and Women's Archery Tournament ngasi loision kre Manipur University Sports Committee gi meeting makada Regional College Lilong Chajing na yumbu ojuna pangthokhiba tournament asigi Indian Round Boys da Thobal College ki Archer P Dineshwar amadi Mashana sigi Girls tana Biramangol College ki S Jennifer na ahanba position taki Recurve Round Boys ta Kamakya Pampton College ki O Asokna ahanba position tabangaki tournament asigi Indian Round da nupa sanroi taret amadi nupi sanroi taret na so yabaga loinana Recurve Round da nupa sanroi manga amasung nupi sanroi ama ajuga compound round da na nupa sanroi anina saruk yari Regional College Governing Body ki President A Shamu Manipur Olympic Association ki Vice President G Ibopisak amadi Regional College ki Principal S Tilak Chan na tournament asida makong matang takraba archer sing da manamatum sing khudol tamki
Laklibo October 19 Kamakhya Pampton College Hyangthangna Sinduna College asig indoor hall da Manipur University Inter College Judo Men's and Women's Tournament English ni Tragataruk Tragatret Pangtholagani Tournament is the Saruk Yaningba Manipur University the affiliate Toba College Sing October 19 forward the entry Tanjin Biraknaba Kangalakli Mari Super State Level Open Chess Tournament ngasi Taruk Super Round Sanaba Loikre Tournament is ngasi Taruk Super Round Sanaba Loikibagaloina El Lal Gopal na point Manga Makai Fanglaga Mangzil Taduna Chatli Ice Jackie and Bangkim Amadi Ice Somokanta Hariba Sanore Humasina point Manga Fanglaga Matung Inari Manipur Chess Association ki meeting Makada Chess Club New Tobutongna Sinduna Tasgi Nipandagi Chatrakliba Tournament asida Chess Sanore ni Fugutarukna Switch League Round Taret Sanagadaba Tournament asida Atoi Hen Tanari Hayang Chathariba Chess Tournament asigi match Lairoi Tasgi Taragam Doida Taret Super Round Sanabagaloina Tournament asigi Loishin Bagi Tauram Pangtholagani Madhya Pradesh ki Bhopal ki lower lake ta Lakliba October 13 Tragatruk Phawa Pangthokodariba Ahand Interstate School Canoe Sprint Championship English ni Tragatruk Targat Saruk Yarunaba Manipur ki Nupa Taruk amasung Nupi Taruk na Saba State Team ngasi Imphal thadokre haina All Manipur Canoeing and Kayaking Association na Kangalakli loinana Championship asigi damag uniform tracksuit na chingba kayabu mating pangbirakiba punumapusu AMCKN na thagapafungdrokli और अब बुलेटिन से हेडलाइन समूहना मैम तंसके MU द मिंग चनबगी रिजर्वेशन की मतंग द प्रेसिडेंट द अरोइब वारेप लौहनब चे थाबा हाइन एकेडमिक काउंसिल न वारेप लौखरे मिंग चनबगी मैटर द खुद थिंगजली हाइदुना चीफ मिनिस्टर की मीटम मई थाकरे ट्राइबल महिरोई सिंह मकोई की हक मत पीरे हाइदुना वाकत मीफम चथकरे Manipur government na nauna draft tauriba LP ki bill asi Chin ki interest da sokpa wafam kaya yauri haina Naga People's Front na maral siraki. PRO na Manipur miyam bu nam thak taurabasu Manipur government na khangsinada na laire haina icham na pen na pangtorokli. Amasung October thas ki manung da maitai singbu scheduled tribe ki list da yawanaba honadrabadi lakliba mikhal da Congress ki mayok da laigani haina scheduled tribe demand committee na phongdokre